ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯄꯨꯔꯣꯏꯕꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯍꯟꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯀꯦꯡꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯦꯡꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯜꯂꯕꯁꯨ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯊꯟꯇ ꯃꯆꯤ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯀꯦꯡꯕꯒꯤ ꯃꯆꯦ ꯊꯦꯝꯕꯤꯅ, "ꯏꯆꯦꯒꯤ ꯀꯦꯡꯕ, ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯃꯆꯤ ꯎꯪꯗꯨꯅꯇ ꯂꯩꯔꯤꯗꯨꯕꯣ? ꯅꯆꯥ ꯑꯃ ꯂꯩꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯕꯥꯜꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤꯅꯣ?" "ꯏꯆꯦ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯂꯩꯔꯔꯣꯏ꯫ ꯑꯩ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯧꯕ ꯅꯠꯇꯦ, ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯏꯄꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯤꯕꯅꯤ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ, ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯩꯁꯨ ꯑꯩꯅ ꯊꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯃ ꯂꯩ꯫ ꯍꯩ, ꯑꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯊꯝꯕꯥꯜꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ, ꯅꯆꯥ ꯑꯃꯁꯨ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯊꯝꯕꯥꯜꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ꯫ ꯃꯥꯒꯨꯝꯕꯤ ꯑꯐꯕꯤ ꯅꯨꯄꯤ ꯐꯪꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ." "ꯌꯥꯔꯦ ꯏꯆꯦ, ꯊꯣꯛꯈ꯭ꯔꯣ꯫ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯈꯤꯒꯦ." ꯊꯦꯝꯕꯤꯁꯨ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯥꯅ ꯁꯥꯟꯅꯔꯤꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯝꯃꯤ ꯃꯆꯦ ꯊꯦꯝꯕꯤꯅ꯫ "ꯊꯝꯕꯥꯜ, ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯕꯣ?" "ꯂꯥꯝꯗ꯭ꯔꯤꯗ ꯏꯆꯦ, ꯑꯃꯗꯨꯗꯤ ꯆꯥꯈ꯭ꯔꯕꯣ?" ꯆꯥꯗ꯭ꯔꯤꯗ, ꯃꯊꯟꯇ ꯎꯪꯗꯨꯅꯇ ꯂꯩ." "ꯏꯆꯦ, ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯃꯥꯅ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ." "ꯍꯩꯃꯥ, ꯅꯪꯗꯤ ꯀꯔꯤꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯧꯅꯤ." "ꯏꯆꯦ, ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 4-5 ꯂꯩꯃꯤꯟꯅꯔꯛꯑꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯄꯤꯕꯤꯗꯕ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤꯗꯃꯛꯇꯗꯤ ꯅꯪꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯈꯪꯂꯛꯇꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤ꯫ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯗꯨ ꯐꯥꯎꯕꯗꯗꯤ ꯉꯥꯏꯌꯨꯀꯣ." ꯊꯝꯕꯥꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, "ꯐꯔꯦ ꯏꯆꯦ, ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯈꯤꯅꯤ." ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯅ, "ꯏꯃꯥ, ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ?" "ꯏꯃꯥ ꯀꯞꯇꯦꯗ." "ꯏꯁ, ꯀꯞꯄꯒ ꯀꯞꯇꯦ ꯍꯥꯏ." "ꯂꯦꯝꯕ, ꯏꯅꯦꯒ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ." "ꯍꯣꯔꯦꯟ ꯏꯃꯥꯒ ꯆꯥꯃꯤꯟꯅꯒꯅꯤ ꯑꯩꯗꯤ." ꯃꯃꯥ ꯊꯝꯕꯥꯜꯅ, "ꯏꯃꯥꯗꯤ ꯍꯣꯔꯦꯟ ꯆꯥꯒꯅꯤ, ꯑꯗꯨꯅꯅꯦ ꯅꯅꯦꯒ ꯆꯥꯔꯨꯔꯣ." "ꯇꯜꯂꯦ, ꯑꯗꯨꯗꯤ ꯏꯅꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯔꯁꯦ." ꯂꯦꯝꯕꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯊꯝꯕꯥꯜꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ "ꯏꯃꯥ, ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯌꯥꯗ꯭ꯔꯤꯗꯤ? ꯑꯩꯒ ꯏꯇꯥꯎ ꯂꯟꯆꯦꯟꯕꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ." "ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯊꯕꯛ ꯆꯤꯟꯕꯒꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯤ." ꯃꯃꯥ ꯊꯝꯕꯥꯜꯅꯁꯨ, "ꯏꯃꯥꯒꯤ ꯂꯦꯝꯕ, ꯆꯥꯛ ꯆꯥꯒꯗꯕꯗꯣ ꯐꯖꯅ ꯆꯥꯎ. ꯅꯪ ꯄꯥꯕꯨꯡꯗꯣ ꯊꯕꯛ ꯆꯤꯟꯕꯒꯤ ꯇꯧꯔꯤꯅꯤ." ꯂꯦꯝꯕꯁꯨ ꯇꯨꯃꯤꯟꯅ ꯃꯥꯅ ꯆꯥꯛ ꯆꯥꯒꯗꯕꯗꯨ ꯆꯥꯔꯝꯃꯤ꯫ "ꯊꯝꯕꯥꯜ, ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯁꯥꯐꯝꯗꯨꯗ ꯑꯝꯇ ꯆꯠꯂꯨꯁꯤ꯫ ꯃꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯝꯇ ꯌꯦꯡꯂꯨꯁꯤ. ꯃꯤ ꯑꯅꯧꯕꯁꯨ ꯂꯥꯛꯑꯦ ꯍꯥꯏ. ꯑꯃꯁꯤꯁꯨ ꯆꯠꯂꯨꯒꯦꯗꯤ ꯍꯥꯏꯗꯦ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯎꯪꯗꯨꯅꯇ ꯂꯩ." "ꯍꯣꯏ ꯏꯆꯦ, ꯆꯠꯂꯨꯁꯤ." "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯒꯦ." "ꯍꯦ, ꯅꯪꯗꯤ ꯂꯩꯔꯝꯃꯨ. ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯔꯝꯗꯣꯏꯕ?" "ꯅꯪꯒꯤ ꯄꯥꯕꯨꯡ ꯂꯩꯔꯤꯁꯤꯗꯤ." "ꯑꯁ, ꯇꯜꯂꯦ ꯃꯥꯗꯤ, ꯑꯩꯅ ꯉꯥꯡꯉꯁꯨ ꯈꯨꯝꯕꯤꯗꯦ." ꯊꯝꯕꯥꯜꯒ ꯊꯦꯝꯕꯤꯒꯁꯨ ꯂꯦꯝꯕꯒꯤ ꯋꯥꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯅ, "ꯑꯩꯁꯨ ꯆꯠꯀꯦꯀꯣ ꯅꯤꯅꯦ." "ꯍꯣꯏ, ꯆꯠꯂꯨ." ꯀꯦꯡꯕ ꯊꯝꯕꯥꯜꯒ ꯂꯨꯍꯣꯡꯕ ꯆꯍꯤ 4-5 ꯁꯨꯔꯕꯁꯨ ꯃꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯐꯥꯎꯕ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯝꯕꯥꯜꯅ ꯀꯦꯡꯕꯗ, "ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯒꯦ ꯍꯥꯏꯔꯤꯅꯣ? ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯂꯒ ꯂꯩꯔꯛꯂꯤꯕꯁꯦ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝ ꯑꯃ ꯐꯥꯎꯕ ꯄꯤꯗ꯭ꯔꯤ." "ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ. ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯏꯜꯂꯝꯗꯕꯗꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯃꯁꯤ ꯊꯣꯛꯅꯅꯕ ꯅꯪꯅ ꯁꯤꯟꯖꯕꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯐꯝ ꯑꯝꯇ ꯄꯤꯔꯣꯏ." ꯊꯝꯕꯥꯜꯅ ꯀꯞꯂꯒ, "ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯨꯍꯣꯡꯕ ꯋꯥꯠꯂꯤꯉꯩꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯏꯃꯥ ꯏꯄꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯃꯈꯣꯏꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯒꯗꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ. ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯗꯕꯅꯤ. ꯐꯔꯦ, ꯃꯁꯤ ꯑꯩꯒꯤ ꯏꯔꯥꯜꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ
ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯅꯪꯅ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯀꯦꯡꯕ ꯀꯩꯁꯨ ꯈꯨꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯀꯞꯂꯒ ꯂꯩꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯅ, "ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯞꯄꯤꯁꯦ?" ꯊꯝꯕꯥꯜ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ, "ꯀꯞꯇꯦꯗ, ꯀꯅꯥꯅ ꯀꯞꯄꯤ ꯍꯥꯏꯅꯣ? ꯏꯃꯥ, ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯈꯟꯕ ꯍꯩ, ꯃꯤꯅ ꯀꯞꯄ ꯅꯣꯛꯄ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯂꯣꯏ ꯈꯪꯏ꯫ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯀꯞꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯐꯠꯇꯦ, ꯃꯥꯅ ꯏꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯀꯞꯍꯜꯂꯦ, ꯑꯩ ꯃꯥꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ." "ꯏꯃꯥꯒꯤ ꯂꯦꯝꯕ, ꯅꯄꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦ, ꯃꯥꯒꯤ ꯃꯇꯧꯁꯤꯅ ꯍꯥꯏꯕꯅꯤ, ꯑꯩ ꯃꯥꯕꯨ ꯁꯥꯎꯅꯤꯡꯉꯤ ꯏꯃꯥ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕ ꯄꯥꯈꯪ ꯐꯥꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯌꯥ ꯌꯦꯡꯂꯕꯁꯨ ꯐꯔꯝꯗꯦ꯫ "ꯏꯃꯥꯒꯤ ꯂꯦꯝꯕ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯅꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯨꯀꯣ, ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ." "ꯏꯃꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ? ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯁꯣꯏꯗꯅ ꯐꯒꯅꯤ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ." "ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯐꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯏꯃꯥ ꯏꯆꯥꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤ." ꯂꯦꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, "ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯃꯥꯕꯨ ꯀꯅꯥꯅꯁꯨ ꯏꯅꯥꯛꯇꯒꯤ ꯄꯨꯔꯒ ꯆꯠꯄ ꯉꯝꯃꯣꯏ." ꯀꯦꯡꯕ ꯊꯝꯕꯥꯜꯅ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯁꯤ ꯎꯔꯒ ꯊꯝꯕꯥꯜꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯊꯝꯕꯥꯜꯕꯨ ꯃꯇꯝ ꯀꯌꯥ ꯋꯥꯍꯟꯕꯗꯨ ꯈꯜꯂꯒ ꯃꯍꯥꯛ ꯅꯤꯡꯉꯝꯂꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨꯗꯤ ꯍꯥꯏꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯆꯦ ꯊꯦꯝꯕꯤꯅ, "ꯀꯦꯡꯕ, ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯀꯟꯃꯜꯂꯤ, ꯊꯝꯕꯥꯜꯅ ꯅꯥꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯪꯕꯤꯗꯦ, ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ?" ꯀꯦꯡꯕ ꯃꯆꯦꯒꯤ ꯋꯥꯗꯨ ꯀꯩꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯦꯅ, "ꯅꯪ ꯋꯥꯈꯜꯗꯤ ꯈꯟꯕ ꯐꯕꯅꯤ, ꯇꯨꯡꯗ ꯅꯤꯡꯉꯝꯍꯧꯔꯣꯏꯀꯣ." ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤ ꯃꯧꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯦꯝꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥꯒ ꯂꯣꯏꯅꯔꯛꯇꯕ, ꯉꯥꯡꯅꯔꯛꯇꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯕꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯔꯝꯗꯦ꯫ ꯀꯦꯡꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯧꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯦꯝꯕꯅꯗꯤ ꯃꯄꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ, ꯃꯥꯒ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯅꯤꯡꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯑꯅꯥꯕꯗꯨ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯀꯞꯂꯒ, "ꯏꯃꯥ, ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏ ꯆꯠꯂꯤꯅꯣ? ꯏꯃꯥ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ." ꯊꯦꯝꯕꯤꯅ ꯂꯦꯝꯕꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯦꯡꯕ ꯅꯤꯡꯉꯝꯗꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯣꯝꯇ, "ꯑꯩꯃꯨꯛ ꯐꯠꯇꯕꯁꯦ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯔꯣꯏ꯫ ꯑꯩꯅ ꯊꯝꯕꯥꯜꯕꯨ ꯀꯌꯥꯗ ꯋꯥꯍꯜꯂꯕ, ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯅ ꯍꯥꯏꯕꯗꯨ ꯏꯟꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯅꯤꯡꯉꯝꯗꯅ ꯂꯦꯜꯂꯤꯕꯁꯦ ꯂꯦꯜꯂꯝꯂꯣꯏ, ꯑꯗꯨꯒ ꯊꯝꯕꯥꯜꯕꯨꯁꯨ ꯍꯤꯡꯂꯝꯕ ꯌꯥꯏ." ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯦꯡꯕ ꯅꯤꯡꯉꯝꯗꯅ ꯀꯞꯂꯝꯃꯤ꯫ ꯂꯦꯝꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯉꯁꯤ ꯏꯃꯥꯅ ꯂꯩꯈꯤꯗꯕꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯏꯃꯥꯒꯤ ꯃꯐꯝ ꯃꯆꯦꯠ ꯑꯃ ꯄꯤꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯅꯪꯗꯤ ꯐꯠꯇꯕ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯁꯥꯒꯤꯗ ꯈꯟꯕ ꯃꯤꯅꯤ." "ꯃꯥꯅꯤ, ꯑꯩꯁꯦ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯤ꯫ ꯅꯪꯅ ꯆꯩꯅꯤꯡꯕꯗ ꯆꯩꯌꯨ, ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ꯫ ꯉꯁꯤ ꯅꯃꯥꯅ ꯂꯩꯈꯤꯗꯕꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯩ ꯅꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯒꯨꯝꯕꯁꯤꯗꯤ ꯁꯤꯔꯕꯁꯨ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯅꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨ ꯂꯣꯟꯅ ꯊꯦꯝꯕꯤꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ, "ꯂꯦꯝꯕ, ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯕꯅꯣ?" "ꯏꯅꯦ, ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯁꯥꯐꯝꯗꯨꯗ ꯆꯠꯂꯨꯒꯦ." "ꯅꯪꯕꯨ ꯅꯣꯡꯃꯗ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯇꯦ, ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ." "ꯏꯅꯦ, ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯦ, ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯔꯒ ꯑꯩ ꯁꯥꯎꯅꯤꯡꯉꯤ." "ꯂꯦꯝꯕ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯄꯥꯕꯨꯡꯅꯤ, ꯃꯥ ꯅꯠꯇꯅ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯔꯤꯕꯒꯦ? ꯑꯗꯨꯅ ꯅꯪ ꯅꯄꯥꯕꯨꯡꯁꯤꯒ ꯌꯥꯅꯅꯕ ꯍꯣꯠꯅꯧ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ, ꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯅꯪꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯨ." "ꯅꯨꯡꯉꯥꯏꯅ ꯊꯝꯕ? ꯃꯥꯅꯗꯤ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯕ꯭ꯔꯥ? ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛ ꯀꯞꯈꯤꯕꯗꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯅꯪꯒꯤ ꯄꯥꯕꯨꯡꯅꯤ, ꯃꯍꯥꯛꯅ ꯉꯥꯡꯕ, ꯃꯍꯥꯛꯅ ꯀꯧꯕ ꯃꯇꯝꯗ ꯅꯪꯅ ꯈꯨꯝꯕꯤꯌꯨ." "ꯏꯅꯦ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩ ꯃꯉꯣꯟꯗ ꯄꯥꯕꯨꯡꯁꯨ ꯀꯧꯔꯣꯏ, ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯂꯛꯄꯗ ꯈꯨꯝꯁꯨ ꯈꯨꯝꯃꯣꯏ."
ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯃꯈꯣꯏꯒꯤ ꯁꯅꯥ ꯁꯥꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯂꯦꯝꯕ ꯈꯣꯏꯒꯤ ꯁꯅꯥ ꯁꯥꯐꯝ ꯑꯗꯨꯗ ꯑꯃꯨꯖꯥꯎ ꯀꯧꯕ ꯑꯍꯜ ꯑꯃꯁꯨ ꯁꯅꯥ ꯁꯥꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯂꯥꯏꯔꯕ ꯑꯣꯏꯖꯔꯕꯁꯨ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯂꯝꯃꯤ, ꯃꯗꯨꯒꯤ ꯃꯔꯝꯅ ꯂꯦꯝꯕꯅ ꯑꯃꯨꯖꯥꯎꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯨ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯨꯖꯥꯎꯅ, "ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯅꯪꯕꯨ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯔꯛꯑꯕꯣ?" "ꯆꯥꯔꯛꯇ꯭ꯔꯤ, ꯄꯥꯕꯨꯡꯗꯤ ꯆꯥꯔꯛꯑꯕꯣ?" "ꯑꯩꯁꯨ ꯆꯥꯔꯛꯇ꯭ꯔꯤ, ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏ꯫ ꯑꯩꯅ ꯌꯨꯝꯗ ꯍꯟꯕꯗꯣ ꯄꯥꯕꯨꯡ ꯋꯥꯒꯅꯤ ꯍꯥꯏꯅꯦ." "ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩ꯫ ꯄꯥꯕꯨꯡ, ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯂꯥꯛ ꯇꯧꯕꯗꯣ ꯑꯗꯨ ꯋꯥꯅꯅꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗ ꯄꯨꯔꯛꯄꯗꯨꯅ ꯐꯔꯤ꯫ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯏꯆꯥꯕꯨ ꯀꯌꯥ ꯁꯨꯒꯦ?" "ꯑꯃꯈꯛꯇꯅꯤꯗ." "ꯑꯣ, ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯒꯦ?" "ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯔꯒ ꯐꯤ ꯁꯥꯏꯌꯦ." "ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩ." ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯁꯅꯥꯁꯨ ꯃꯄꯥꯒꯤ ꯆꯥꯛ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯅ, "ꯄꯥꯕꯨꯡꯒꯤ ꯆꯥꯛꯁꯤꯗ ꯂꯩꯔꯦ, ꯆꯥꯛꯁꯤ ꯁꯥꯔꯤꯉꯩꯗ ꯍꯥꯟꯅ ꯆꯥꯊꯣꯛꯑꯣ." ꯂꯦꯝꯕꯗꯤ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯨꯖꯥꯎꯅ, "ꯏꯕꯨꯡꯉꯣ, ꯃꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯣ꯫ ꯈꯪꯅꯧꯅꯦ, ꯃꯃꯤꯡꯅ ꯊꯣꯏꯕꯤꯁꯅꯥ ꯀꯧꯕꯅꯤ." ꯂꯦꯝꯕ ꯑꯃꯨꯖꯥꯎꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯗ ꯌꯦꯡꯂꯝꯕꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯃꯨꯖꯥꯎꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯄꯥꯒꯤ ꯊꯣꯏꯕꯤꯁꯅꯥ, ꯅꯨꯄꯥ ꯑꯁꯦ ꯁꯅꯥ ꯁꯥꯐꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯨꯅꯤ꯫ ꯏꯄꯥꯅ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗ ꯃꯃꯤꯡ ꯍꯦꯛ ꯍꯦꯛ ꯄꯟꯕꯗꯣ, ꯂꯦꯝꯕ ꯍꯥꯏꯕꯗꯣ." ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯣ, ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ." ꯂꯦꯝꯕ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯤꯅꯣꯛ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ "ꯍꯥꯏ, ꯅꯪꯕꯨ ꯏꯟꯖꯥꯡꯁꯤꯕꯨ ꯀꯔꯤ ꯊꯣꯡꯉꯛꯑꯒꯦ?" "ꯉꯁꯥꯏ ꯏꯟꯗꯣꯝꯆꯥꯅ ꯉꯥ ꯄꯤꯔꯛꯑꯦ, ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯛꯄꯅꯤ." "ꯏꯁ, ꯍꯥꯎꯔꯅꯤꯗ꯫ ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯅꯪꯁꯨ ꯅꯆꯟꯅ ꯄꯨꯔꯛꯄꯁꯤ ꯆꯥꯔꯁꯤ." "ꯌꯥꯅꯤꯗ ꯄꯥꯕꯨꯡ, ꯄꯥꯕꯨꯡ ꯑꯣꯏꯅ ꯆꯥꯕꯤꯔꯣ, ꯑꯩ ꯍꯣꯔꯦꯟ ꯌꯨꯝꯗ ꯆꯥꯔꯨꯔꯒꯦ." "ꯏꯕꯨꯡ, ꯆꯥꯎꯑꯣ, ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝ ꯌꯥꯝꯕꯅꯤ꯫ ꯅꯆꯜꯅ ꯊꯣꯡꯕꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯎ ꯇꯪꯕꯤꯌꯨ." ꯂꯦꯝꯕꯁꯨ ꯌꯥꯔꯗꯨꯅ ꯑꯃꯨꯖꯥꯎꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯅ, "ꯏꯟꯖꯥꯡꯁꯤꯗꯤ ꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ. ꯑꯩꯗꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯁꯤꯃꯨꯛ ꯍꯥꯎꯕ ꯏꯟꯖꯥꯡ ꯆꯥꯔꯛꯇ꯭ꯔꯤ." "ꯑꯁꯦꯡꯕꯔꯣ ꯏꯕꯨꯡ?" "ꯑꯁꯦꯡꯕꯅꯤ." ꯃꯄꯥ ꯑꯃꯨꯖꯥꯎꯅ, "ꯑꯗꯨꯕꯨꯗꯤ ꯃꯃꯥꯅ ꯉꯟꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯣꯡꯂꯛꯂꯕꯅꯤ, ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯆꯥꯛꯁꯦ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯒ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯇꯥꯔꯦ꯫ ꯏꯆꯜꯅ ꯄꯥꯕꯨꯡꯒꯤ ꯆꯥꯛ ꯄꯨꯔꯛꯄꯗ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯄꯨꯔꯛꯑꯣ." "ꯄꯨꯔꯛꯀꯦ." "ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯏꯆꯜ ꯋꯥꯅꯅꯕꯅꯤ." "ꯋꯥꯔꯣꯏꯗ, ꯃꯤ ꯑꯅꯤꯈꯛꯀꯤ ꯆꯥꯛ ꯄꯨꯔꯛꯀꯗꯕꯕꯨ." ꯊꯣꯏꯕꯤꯁꯅꯥꯁꯨ ꯂꯦꯝꯕꯒꯤ ꯏꯆꯝ ꯆꯝꯖꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕꯁꯨ ꯅꯥꯄꯜ ꯌꯥꯎꯗꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯁꯅꯥꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯄꯥꯒꯤ ꯆꯥꯛ ꯄꯨꯔꯛꯄꯗ ꯂꯦꯝꯕꯒꯤꯁꯨ ꯌꯥꯎꯅ ꯄꯨꯔꯛꯏ꯫ ꯂꯦꯝꯕꯁꯨ ꯊꯣꯏꯕꯤꯁꯅꯥꯅ ꯄꯨꯔꯛꯄꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯁꯅꯥꯒ ꯂꯦꯝꯕꯒ ꯅꯛꯁꯤꯟꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯃꯨꯖꯥꯎ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯁꯅꯥ ꯁꯥꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯗꯦ꯫ ꯂꯦꯝꯕꯅ ꯁꯅꯥ ꯁꯥꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ, "ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡ ꯑꯃꯨꯖꯥꯎꯅ ꯉꯁꯤ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ?" "ꯃꯥꯗꯤ ꯃꯁꯥ ꯉꯝꯍꯧꯗꯕꯅꯤ, ꯑꯗꯨꯒꯤ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤ." "ꯑꯦ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯖꯥꯠꯅꯣ?" "ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯕꯣ." "ꯑꯗꯨꯗꯤ ꯃꯥ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯍꯪꯕ ꯆꯠꯂꯨꯒꯦ, ꯅꯈꯣꯏ ꯐꯖꯅ ꯂꯩꯔꯝꯃꯨ." ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯁꯅꯥ ꯁꯥꯕ ꯑꯃꯅ, "ꯃꯤꯗꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯄꯣꯛꯄꯒꯥꯏꯁꯦ ꯌꯥꯄꯣꯠꯇꯦꯅꯦ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ, ꯊꯣꯏꯕꯤꯁꯅꯥꯒ ꯂꯦꯝꯕꯒꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯅꯔꯤꯔꯣ?" "ꯍꯣ, ꯅꯨꯡꯁꯤꯅꯔꯤꯌꯦ. ꯅꯪꯕꯨ ꯉꯁꯤ ꯈꯛꯇ ꯈꯪꯂꯤꯕ꯭ꯔꯣ?" "ꯍꯣꯏꯅꯦ, ꯑꯩꯗꯤ ꯉꯁꯤ ꯈꯛꯇ ꯈꯪꯉꯤ." "ꯑꯁ, ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ, ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯐꯪꯕꯁꯦ." ꯑꯁꯣꯝꯗꯅ ꯑꯃꯨꯖꯥꯎꯗꯨ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯁꯨꯃꯥꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯑꯃꯨꯖꯥꯎꯅ, "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯅꯪꯕꯨ ꯂꯥꯛꯂꯤꯕ꯭ꯔꯣ?" "ꯍꯣꯏ ꯄꯥꯕꯨꯡ, ꯄꯥꯕꯨꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅ ꯍꯪꯕ ꯂꯥꯛꯄꯅꯤ." "ꯌꯥꯝꯅ ꯉꯝꯗꯕꯗꯤ ꯅꯠꯇꯦꯗ, ꯀꯣꯛꯁꯦ ꯈꯤꯇꯪ ꯉꯥꯎꯕ. ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯛꯄ ꯌꯥꯔꯅꯤꯗ." "ꯄꯥꯕꯨꯡꯅ ꯉꯝꯗ꯭ꯔꯗꯤ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯏꯌꯦ. ꯅꯆꯜꯅꯅꯦ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ, ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣꯀꯣ." ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ "ꯕꯦꯝꯃ, ꯅꯕꯨꯡꯁꯨ ꯂꯥꯛꯏ, ꯃꯥꯁꯨ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯁꯅꯨ." "ꯍꯣꯏ ꯄꯥꯕꯨꯡ." ꯃꯄꯥ ꯑꯃꯨꯖꯥꯎꯁꯨ ꯂꯦꯝꯕꯒ ꯃꯆꯥꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ "ꯕꯦꯝꯃ, ꯅꯕꯨꯡꯒꯤ ꯆꯥꯛꯇꯣ ꯍꯥꯟꯅ ꯄꯤꯖꯔꯣ, ꯏꯄꯥꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯔꯒꯦ."
ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯖꯥꯎꯅ "ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪ, ꯅꯆꯟꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯑꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯔ ꯆꯥꯃꯤꯟꯅꯔꯨꯔꯣ." ꯂꯦꯝꯕꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯅꯪꯁꯨ ꯏꯀꯥꯏꯕꯗꯤ ꯍꯥꯏꯐꯦꯠ ꯈꯪꯗꯕꯖꯥꯅꯤꯍꯦ, ꯌꯨꯝꯗꯒ ꯍꯦꯛꯇ ꯂꯥꯛꯑꯗꯅ." "ꯏꯁ, ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯑꯩꯅ ꯏꯀꯥꯏꯔꯗꯤ ꯉꯁꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯕ ꯐꯪꯉꯔꯣꯏ." "ꯏꯁ, ꯉꯁꯤ ꯈꯛꯇ ꯑꯩꯕꯨ ꯎꯗ꯭ꯔꯒ ꯅꯪꯕꯨ ꯁꯤꯔꯗ꯭ꯔꯣ?" ꯂꯦꯝꯕ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯈ꯭ꯋꯥꯡ ꯑꯗꯨꯗ ꯀꯣꯜꯂꯒ "ꯁꯤꯔꯅꯤ ꯑꯩꯁꯦ, ꯅꯪꯅ ꯄꯨꯔꯥ ꯉꯥꯎꯍꯜꯂꯕꯅꯤ." "ꯑꯁ, ꯊꯥꯗꯣꯛ, ꯄꯥꯕꯨꯡꯅ ꯎꯔꯗꯤ ꯁꯤꯕ ꯇꯥꯔꯦ." "ꯎꯔꯣꯏꯗ, ꯄꯥꯈꯠꯀꯅꯨ. ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯅꯪꯕꯨ ꯅꯣꯡꯃꯇ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦ." "ꯁꯦ, ꯍꯥꯟꯅ ꯊꯥꯗꯣꯛ, ꯑꯗꯨꯒ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯔꯒꯦ." ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯃꯄꯥ ꯑꯃꯨꯖꯥꯎꯁꯨ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯦꯡꯕꯅ "ꯏꯆꯦ, ꯂꯦꯝꯕꯗꯤ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯂꯝꯒꯅꯤꯌꯦ. ꯀꯩꯒꯤꯅꯣ ꯃꯥꯅ ꯌꯨꯝꯗ ꯂꯩꯕ ꯁꯨꯡꯎ ꯎꯗ꯭ꯔꯤꯁꯤꯕꯣ?" "ꯑꯗꯨꯅꯦ, ꯃꯥ ꯌꯨꯝꯁꯤꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ. ꯆꯥꯛꯁꯨꯅꯦ ꯌꯨꯝꯗ ꯁꯨꯛꯆꯥ ꯆꯥꯗꯦ." ꯏꯆꯦꯅ ꯈꯔ ꯉꯥꯡꯉꯨ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯦꯡꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯦꯡꯕ ꯆꯪꯂꯕ ꯃꯇꯨꯡꯗ ꯊꯦꯝꯕꯤꯅ "ꯑꯁ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯃꯄꯥ ꯃꯆꯥꯅꯦ ꯍꯥꯏꯗꯅ ꯉꯥꯡꯅꯕ ꯑꯝꯇ ꯌꯥꯗꯦ, ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯃꯈꯣꯏꯅ ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯍꯟꯒꯗꯧꯔꯕꯅꯤ. ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯖꯔꯝꯕꯗꯤ ꯐꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯀꯦꯡꯕꯅ "ꯏꯕꯨꯡꯉꯣ, ꯉꯥꯏꯈꯣ, ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯋꯥ ꯍꯥꯏꯒꯦ." ꯂꯦꯝꯕ ꯀꯩꯝꯇ ꯈꯨꯝꯗꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯃꯇꯥꯒꯨꯝꯅ ꯆꯠꯄꯗꯨ ꯂꯦꯞꯂꯝꯃꯤ꯫ "ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯅꯪꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯅ ꯂꯩꯇ꯭ꯔꯤꯕ? ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯤ? ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯆꯥꯛꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯌꯥꯝꯕꯅ ꯆꯥꯏ ꯍꯥꯏ, ꯏꯄꯥ ꯄꯥꯝꯗꯦꯀꯣ." "ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯂꯩꯇꯕ, ꯆꯥꯕ ꯆꯥꯗꯕ, ꯃꯗꯣ ꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯅ "ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯗ ꯏꯁꯨꯛ ꯁꯨꯛꯅ ꯎꯏ, ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦ." "ꯏꯁ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ. ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯅꯕꯁꯤ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ, ꯑꯗꯨꯅ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ. ꯍꯥꯏꯌꯨ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" "ꯄꯥꯕꯨꯡꯅ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯇꯦ, ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯍꯥꯏ." "ꯏꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗ꯭ꯔꯣ? ꯅꯪꯗꯤ ꯌꯨꯝꯗꯗꯤ ꯂꯩꯇꯦ, ꯑꯌꯥꯝꯕꯅ ꯁꯅꯥ ꯆꯥꯐꯝꯗꯇ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗꯇ ꯂꯩ." "ꯈꯪꯗꯦ, ꯏꯃꯥ ꯂꯩꯔꯤꯉꯩꯗꯤ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯇꯕ ꯃꯇꯨꯡꯗꯗꯤ ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦ. ꯄꯥꯕꯨꯡꯒꯤ ꯃꯁꯛ ꯎꯔꯒꯅ ꯍꯦꯟꯅ ꯂꯩꯅꯤꯡꯗꯕ ꯄꯣꯛꯏ." "ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ. ꯄꯥꯕꯨꯡꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ. ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯏ, ꯐꯖꯅ ꯂꯨꯅ ꯇꯧꯕꯤꯌꯨ." "ꯈꯪꯗꯦ, ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯤ." "ꯌꯥꯔꯦ, ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯇꯨꯅ ꯄꯥꯕꯨꯡꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ. ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ? ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯕꯤꯌꯨ." "ꯍꯣꯏ, ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ. ꯑꯗꯨ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯗꯕꯅꯣ?" "ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝꯁꯤꯗ ꯆꯠꯂꯨꯒꯦ." "ꯀꯩꯗꯧꯕ?" "ꯉꯥ ꯂꯧꯕ ꯆꯠꯂꯨꯒꯦ. ꯄꯥꯠꯇꯒꯤ ꯉꯥ ꯄꯨꯔꯛꯑꯦ ꯍꯥꯏꯌꯦ." "ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ. ꯍꯣꯔꯦꯟ ꯉꯥꯗꯣ ꯍꯥꯎꯅ ꯊꯣꯡꯉꯒ ꯄꯨꯔꯛꯎ." ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯇꯣꯝꯕꯤꯅ "ꯏꯆꯥ ꯂꯥꯛꯑꯦꯗꯅ, ꯁꯦꯁꯦ, ꯅꯈꯣꯏꯒꯤꯗꯃꯛꯇ ꯏꯅꯦꯅꯅꯦ ꯑꯆꯧꯕ ꯑꯃ ꯈꯜꯂꯒ ꯊꯝꯂꯕꯅꯤ. ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ. ꯑꯗꯣ ꯏꯅꯦ, ꯁꯤꯜꯗꯤ ꯀꯌా ꯂꯧꯗꯣꯏꯅꯣ?" "ꯌꯥꯔꯅꯤꯗ, ꯁꯤꯜꯗꯤ ꯄꯤꯔꯅꯨ." "ꯌꯥꯗꯦ, ꯂꯧꯑꯣ ꯏꯅꯦ, ꯏꯅꯦꯅ ꯋꯥꯅ ꯐꯥꯔꯛꯑꯒ." "ꯌꯥꯅꯤ ꯌꯥꯅꯤ, ꯃꯁꯤ ꯈꯛꯇꯕꯨ." "ꯐꯔꯦ ꯏꯅꯦ, ꯏꯅꯦꯅ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ. ꯑꯗꯣ ꯅꯨꯡꯁꯤꯊꯣꯏꯒ ꯅꯣꯡꯗꯝꯕꯒꯗꯤ?" "ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯏꯅꯦ ꯑꯩꯃꯨꯛ ꯆꯠꯂꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯊꯣꯏ ꯊꯣꯛꯂꯛꯇꯨꯅ "ꯏꯃꯥ, ꯆꯥꯛꯁꯦ ꯆꯥꯔꯒ ꯆꯠꯇꯣꯏꯔꯣ, ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯣ?" "ꯆꯥꯔꯒ ꯆꯠꯂꯒꯦ. ꯊꯤꯜꯂꯛꯄꯗꯣ ꯅꯈꯣꯏ ꯑꯅꯤ ꯋꯥꯅꯅꯕꯅꯤ." "ꯅꯣꯏꯕꯨ ꯆꯥꯛꯇꯤ ꯂꯣꯏꯔꯕ꯭ꯔꯥꯅꯦ?" "ꯍꯣꯏ ꯏꯃꯥ, ꯂꯣꯏꯔꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯥꯛ ꯊꯤꯔꯨꯔꯣ." ꯅꯨꯡꯁꯤꯊꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯅ "ꯏꯆꯦ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯥꯔꯁꯦ." ꯃꯆꯦ ꯅꯨꯡꯁꯤꯊꯣꯏꯅ "ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕꯅꯦ?" ꯂꯥꯝꯃꯦ." "ꯑꯗꯨꯗꯤ ꯅꯪ ꯆꯥꯔꯝꯃꯣ, ꯏꯆꯦꯗꯤ ꯍꯣꯔꯦꯟ ꯆꯥꯔꯒꯦ." "ꯏꯃꯥ, ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯂꯦꯝꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ, ꯑꯗꯨꯕꯨ ꯆꯨꯝꯕꯖꯥꯠꯂꯣ?"
ꯆꯨꯝꯃꯤ. ꯑꯁ, ꯑꯗꯨꯗꯤ ꯃꯥꯗꯤ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯉꯗꯤ ꯏꯅꯥꯛ ꯈꯨꯜꯂꯅꯤ. ꯏꯆꯦ, ꯅꯪꯁꯨ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗ ꯂꯩꯌꯨ. ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅꯕ. ꯑꯁ, ꯑꯉꯥꯡꯅ ꯆꯩ ꯆꯥꯅꯤ. ꯆꯥꯛ ꯆꯥꯒꯗꯕꯗꯣ ꯑꯗꯨꯝ ꯐꯖꯅ ꯆꯥꯎ. ꯑꯩꯕꯨ ꯑꯉꯥꯡ ꯀꯥꯏꯅꯤ. ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯅꯔꯤꯁꯦ ꯆꯍꯤ 3-4ꯗꯅꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒꯨꯝꯅ ꯎꯏ. ꯃꯃꯥ ꯇꯣꯝꯕꯤꯅ, ꯌꯥꯔꯦ, ꯆꯥꯛꯁꯦ ꯅꯤꯡꯊꯤꯅ ꯑꯝꯇ ꯆꯥꯈꯤꯒꯦ. ꯃꯈꯣꯏꯅ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕꯤꯁꯅꯥ ꯇꯣꯝꯕꯤ ꯈꯣꯏꯗ ꯂꯥꯛꯂꯒ, ꯅꯨꯡꯁꯤꯊꯣꯏ. ꯃꯃꯥ ꯇꯣꯝꯕꯤꯅ, ꯏꯃꯥꯒꯤ ꯅꯨꯡꯁꯤꯊꯣꯏ, ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕ ꯃꯥꯜꯂꯤꯅꯦ ꯅꯪꯕꯣ. ꯅꯨꯡꯁꯤꯊꯣꯏ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ, ꯏꯆꯦ ꯆꯪꯉꯛꯑꯣ. ꯏꯆꯦ ꯆꯪꯉꯛꯑꯔꯣꯏꯒꯦ, ꯊꯦꯡꯉꯦ. ꯁꯦ, ꯏꯟꯖꯥꯡꯅꯤ. ꯉꯁꯥꯏ ꯏꯅꯦꯅ ꯉꯥ ꯄꯨꯔꯛꯄꯗꯣ ꯑꯗꯨꯅꯤ. ꯁꯦ, ꯅꯈꯣꯏꯒꯤꯅꯤ. ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ. ꯑꯁ, ꯏꯆꯦ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯗ. ꯏꯃꯥꯅ ꯏꯆꯦꯈꯣꯏꯒꯤ ꯆꯥꯎ ꯍꯥꯏꯔꯒ ꯄꯤꯔꯒ. ꯏꯆꯦꯈꯣꯏꯗꯤꯅꯦ ꯃꯤ 2 ꯈꯛꯇ ꯑꯣꯏꯕꯒꯤ ꯆꯥꯕ ꯉꯝꯃꯣꯏ. ꯑꯗꯨꯒꯤꯅꯤ. ꯑꯗꯨꯗꯤ ꯏꯆꯦꯃꯨꯛ ꯆꯠꯂꯒꯦꯀꯣ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯂꯦꯝꯕꯒ ꯊꯣꯏꯕꯤꯁꯅꯥꯒ ꯂꯨꯍꯣꯡꯂꯝꯃꯤ. ꯊꯣꯏꯕꯤꯁꯅꯥ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯔꯝꯃꯤ. ꯀꯦꯡꯕꯅ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯕꯤꯁꯅꯥꯗ, ꯏꯄꯥꯒꯤ ꯊꯣꯏꯕꯤꯁꯅꯥ, ꯏꯀꯨ ꯆꯥ ꯊꯛꯅꯤꯡꯉꯤ. ꯅꯪ ꯏꯀꯨꯒꯤ ꯆꯥ ꯑꯃꯇ ꯂꯣꯟꯕꯤꯌꯨ. ꯍꯣꯏ ꯄꯥꯕꯨꯡ, ꯂꯣꯟꯒꯦ. ꯑꯗꯣ ꯄꯥꯕꯨꯡ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯤꯒꯦ? ꯏꯀꯨꯒꯤꯗꯤ ꯏꯃꯧꯅ ꯊꯣꯡꯕꯗꯣ ꯑꯗꯨ ꯍꯦꯛꯇ ꯌꯥꯏ. ꯊꯣꯡꯅꯤꯡꯕꯗ ꯊꯣꯡꯉꯨ. ꯊꯣꯏꯕꯤꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯊꯣꯏꯕꯤꯁꯅꯥꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯦꯝꯕꯤꯅ, ꯅꯃꯧ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤ ꯐꯥꯎꯒꯦ? ꯏꯆꯦ, ꯃꯧ ꯂꯥꯛꯄꯗꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯤ. ꯃꯥ ꯂꯥꯛꯄꯗꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯌꯨꯝꯗ ꯂꯩꯔꯤ. ꯑꯗꯣ ꯏꯆꯦꯗꯤ? ꯑꯩꯁꯨꯅꯦ, ꯃꯥ ꯂꯥꯛꯄꯗꯒꯤ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯦ. ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ. ꯊꯕꯛ ꯂꯣꯏꯅꯃꯛ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯈ꯭ꯔꯦ. ꯑꯁ, ꯏꯃꯧꯁꯨ ꯋꯥꯔꯝꯂꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯕꯗ. ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯑꯃ ꯊꯝꯁꯦ ꯍꯥꯏꯕꯁꯨ ꯅꯈꯣꯏꯅ ꯌꯥꯗꯦ. ꯍꯣ, ꯑꯩꯅ ꯅꯠꯇꯤꯌꯦ, ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅꯅꯤ. ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯒꯦ ꯍꯥꯏꯌꯦ. ꯐꯔꯦ. ꯑꯗꯨꯗꯤ ꯃꯥꯅ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯊꯝꯃꯒ ꯂꯣꯏꯔꯦ. ꯑꯁꯣꯝꯗꯅ ꯅꯨꯡꯁꯤꯊꯣꯏꯅ, ꯏꯃꯥ, ꯏꯆꯦ ꯊꯣꯏꯕꯤꯁꯅꯥꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨꯕꯨ ꯃꯁꯛ ꯐꯖꯕ꯭ꯔꯣ? ꯐꯖꯩꯌꯦ. ꯅꯪꯕꯨ ꯃꯁꯛ ꯎꯗ꯭ꯔꯤꯕꯔꯣ? ꯎꯗ꯭ꯔꯤꯗ. ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯊꯕꯛ ꯑꯃ ꯂꯩꯕꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯤ. ꯀꯗꯥꯏꯗꯒꯤ ꯎꯗꯣꯏꯅꯣ? ꯅꯣꯡꯗꯝꯕꯅ, ꯏꯆꯦꯗꯤ ꯀꯥꯏꯗꯒꯤ ꯎꯅꯤꯒꯦ? ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯅ ꯐꯤ ꯁꯥꯔꯒ ꯂꯩꯔꯤ. ꯂꯩꯁꯥꯕꯤ ꯑꯣꯏꯔꯗꯤ ꯃꯄꯥꯟꯁꯨ ꯈꯔ ꯊꯣꯛꯀꯗꯕꯅꯤ. ꯅꯨꯄꯥ ꯑꯐꯕ ꯐꯪꯅꯕ. ꯌꯥꯔꯦꯍꯦ, ꯅꯪ ꯑꯃ ꯏꯌꯥꯎ ꯍꯦꯛ ꯌꯥꯎꯔꯗꯅ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯊꯣꯏꯕꯤꯁꯅꯥ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯝꯃꯤ. ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯨꯏꯅ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 1 ꯃꯍꯥꯛ ꯍꯤꯡꯕ ꯉꯝꯈꯤꯅꯤ. ꯃꯗꯨ ꯇꯥꯕꯗ ꯂꯦꯝꯕ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤꯔꯝꯃꯤ. ꯑꯃꯥꯏꯕ ꯑꯗꯨꯅ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ. ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯂꯦꯝꯕ ꯃꯇꯣꯝꯇ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ? ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅ ꯍꯤꯡꯍꯧꯕ? ꯏꯃꯥꯅ ꯊꯥꯗꯣꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯤꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯕ? ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯒ ꯊꯦꯡꯅꯕꯗꯒꯤ ꯍꯤꯡꯅꯤꯡꯕ ꯑꯃꯨꯛ ꯄꯣꯛꯄꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯝꯗꯧꯍꯧꯒꯅꯤ? ꯃꯥꯅ ꯇꯞꯅ ꯉꯥꯡꯕꯗꯨ ꯊꯣꯏꯕꯤꯁꯅꯥꯅꯁꯨ ꯇꯥꯔꯝꯃꯤ. ꯊꯣꯏꯕꯤꯁꯅꯥꯅ ꯃꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯂꯝꯃꯤ. ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ. ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯁꯤ ꯀꯝꯗꯧꯅ ꯍꯤꯡꯍꯧꯒꯅꯤ ꯈꯟꯕꯗ ꯄꯣꯊꯥꯐꯝꯒ ꯈꯪꯂꯝꯗꯦ. ꯊꯣꯏꯕꯤꯁꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥꯅ ꯅꯥꯔꯕꯁꯨ ꯉꯥꯡꯕꯗꯤ ꯉꯝꯂꯝꯃꯤ. ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯄꯨꯔꯣꯏꯕꯁꯦ ꯍꯤꯡꯅꯤꯡꯕ ꯄꯣꯛꯂꯔꯣꯏ. ꯑꯗꯨꯅ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯍꯟꯗꯨꯅ ꯅꯨꯡꯁꯤꯍꯟꯅꯅꯕ ꯍꯣꯠꯅꯔꯒꯦ. ꯃꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯥꯝꯕꯩꯅꯤ. ꯂꯦꯝꯕꯅ, ꯅꯨꯄꯤ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯆꯥꯗ꯭ꯔꯤ. ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ. ꯍꯩꯃꯥ, ꯅꯪꯕꯨ ꯆꯥꯊꯣꯛꯑꯝꯃꯨ ꯌꯥꯗ꯭ꯔꯣ? ꯅꯪꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯤꯡꯉꯤ. ꯐꯔꯦ, ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ. ꯆꯥꯛꯇꯣ ꯑꯩ ꯁꯤꯗ ꯑꯣꯏꯅ ꯄꯨꯔꯛꯑꯒꯦ. ꯌꯥꯔꯅꯤ, ꯑꯥꯗ ꯆꯥꯎꯔꯁꯤ. ꯌꯥꯗꯦ, ꯑꯩ ꯄꯨꯔꯛꯀꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯆꯥꯛ ꯂꯧꯕ ꯆꯠꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕ ꯆꯥꯛ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯀꯩꯒꯤꯅꯣ ꯀꯞꯂꯤꯗꯨꯕꯣ? ꯆꯥꯛꯇꯣ ꯃꯌꯥꯝ ꯆꯥꯁꯤꯜꯂꯨ, ꯅꯁꯥ ꯀꯟꯅꯅꯕ. ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ
ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯕꯤꯔꯥꯡꯁꯦ ꯆꯤꯟꯊꯔꯛꯀꯅꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯅꯨꯄꯤ, ꯀꯩꯗꯧꯕꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯣ? ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯁꯣꯏꯗꯅ ꯐꯔꯛꯈꯤꯅꯤ꯫ ꯅꯨꯄꯥ, ꯑꯩꯁꯨ ꯈꯪꯏ ꯑꯩꯁꯦ ꯆꯍꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ꯫ ꯑꯁ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯅꯪ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯦ, ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯎ꯫ ꯂꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯄꯥ ꯑꯃꯨꯖꯥꯎꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯏꯄꯥꯁꯤ ꯊꯕꯛ ꯆꯤꯟꯃꯟꯕꯗꯒꯤ ꯅꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯋꯥꯔꯧꯗꯦꯗ꯫ ꯑꯗꯣ ꯄꯥꯕꯨꯡꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ? ꯆꯥꯔꯦ꯫ ꯆꯥꯛꯇꯤ ꯄꯥꯕꯨꯡꯅ ꯊꯣꯡꯕ꯭ꯔꯥ? ꯄꯥꯕꯨꯡꯗꯤ ꯆꯥꯛ ꯊꯣꯡꯗꯕ ꯀꯨꯏꯔꯦꯗ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕꯤ ꯅꯨꯡꯁꯤꯊꯣꯏꯗꯣ ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯂꯒ ꯊꯣꯡꯕꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯄꯥꯕꯨꯡꯗ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ? ꯄꯥꯕꯨꯡ, ꯑꯩꯗꯤ ꯍꯤꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯅꯃꯥꯛ ꯅꯨꯄꯥ ꯂꯦꯝꯕꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ꯫ ꯏꯆꯥ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯏꯃꯨꯡꯁꯤꯡꯅ ꯏꯆꯥꯕꯨ ꯑꯐꯥꯎꯕ ꯑꯃꯥꯏꯕꯁꯤꯡꯅ ꯀꯟꯅ ꯂꯥꯌꯦꯡꯂꯤꯕꯁꯤꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯐꯕ ꯉꯝꯂꯣꯏ꯫ ꯁꯤꯒꯗꯕꯒꯤ ꯃꯇꯝ ꯉꯥꯏꯔꯕꯅꯤ꯫ ꯑꯁꯦꯡꯕꯅꯤ ꯄꯥꯕꯨꯡ, ꯑꯩꯅ ꯂꯩꯇ꯭ꯔꯒ ꯃꯥꯅ ꯊꯃꯣꯏ ꯀꯥꯏꯒꯗꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯨꯍꯣꯡꯂꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯅ ꯑꯩꯅ ꯁꯤꯔꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯒꯅꯤꯗꯅ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯗ ꯂꯦꯝꯕꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯌꯥꯅꯤ꯫ ꯅꯪꯒꯤ ꯅꯀꯨꯕꯣꯛꯅꯗꯤ ꯌꯥꯔꯛꯀꯗ꯭ꯔꯣ? ꯃꯈꯣꯏꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯕꯅꯤ꯫ ꯍꯣꯏꯅꯦ, ꯐꯔꯦꯅꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯗꯣꯏꯅꯣ? ꯑꯇꯣꯝꯕꯤ ꯑꯣꯏꯌꯨ ꯍꯥꯏꯕꯗ ꯀꯅꯥꯅꯕꯨ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯣ? ꯄꯥꯕꯨꯡ, ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯨꯡꯁꯤꯊꯣꯏꯗꯣ ꯃꯗꯨ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯃꯥꯗꯤ ꯃꯕꯨꯛꯁꯨ ꯐꯩ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯣ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯔꯛꯀꯗ꯭ꯔꯣ? ꯄꯥꯕꯨꯡꯅ ꯌꯥꯅꯕ ꯁꯤꯜꯂꯣ꯫ ꯍꯣꯔꯦꯟ ꯏꯅꯦꯇꯣꯝꯕꯤꯗ ꯍꯥꯏꯌꯨ꯫ ꯃꯈꯣꯏꯅꯕꯨ ꯌꯥꯔꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯦꯡꯗꯣꯏꯅꯤ꯫ ꯍꯣꯏ, ꯍꯣꯔꯦꯟ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯔꯒꯦ꯫ ꯅꯪꯁꯨ ꯂꯦꯝꯕꯗ ꯍꯥꯏꯈ꯭ꯔꯣ꯫ ꯍꯣꯔꯦꯟ ꯅꯨꯄꯤꯗꯨꯅ ꯌꯥꯔꯒ ꯃꯥꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯊꯣꯏꯗꯨꯗ ꯄꯥꯕꯨꯡꯅ ꯌꯥꯅꯅꯕ ꯍꯥꯏꯕꯤꯌꯨ꯫ ꯅꯃꯥꯛ ꯅꯨꯄꯥꯗꯨꯗꯤ ꯑꯩꯅ ꯊꯦꯝꯂꯒ ꯌꯥꯅꯤ꯫ ꯐꯔꯦ, ꯄꯥꯕꯨꯡ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯊꯃꯣꯏ ꯀꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯤ ꯇꯣꯝꯕꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯗꯥꯗꯥ, ꯏꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯁꯅꯥꯗꯨꯕꯨ ꯐꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯕ꯭ꯔꯅꯦ? ꯑꯃꯨꯖꯥꯎ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯉꯝꯂꯔꯣꯏ ꯍꯥꯏ꯫ ꯈꯪꯗ꯭ꯔꯦꯗ ꯇꯣꯝꯕꯤ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯉꯟꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯏꯆꯥꯅꯨꯄꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯅꯣ? ꯗꯥꯗꯥ, ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯗ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯐꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯥꯗꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯏꯆꯥꯅꯨꯄꯤꯅ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯇꯣꯝꯕꯤ, ꯏꯆꯥꯅꯨꯄꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨꯁꯨ ꯅꯆꯥꯅꯨꯄꯤꯒꯨꯝꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯈꯩ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯨꯡꯁꯤꯊꯣꯏꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ, ꯏꯃꯥ, ꯋꯥꯐꯝꯗꯣ ꯌꯥꯕ ꯉꯝꯃꯣꯏ꯫ ꯅꯨꯄꯥꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝ ꯈꯨꯜꯂꯕꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯑꯇꯣꯝꯕꯤꯁꯨ ꯑꯣꯏꯅꯤꯡꯗꯦ꯫ ꯃꯤꯅ ꯑꯩꯕꯨ ꯀꯩꯅꯤ ꯍꯥꯏꯅꯈꯤꯅꯤ? ꯏꯃꯥꯒꯤ ꯅꯨꯡꯁꯤꯊꯣꯏ, ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯕꯗ ꯀꯔꯤꯃꯠꯇ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯌꯦꯡ, ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯩꯅ ꯅꯧꯄꯥ ꯅꯨꯄꯥ ꯑꯁꯤ ꯊꯥꯛꯄ ꯉꯝꯒꯗ꯭ꯔꯥ? ꯃꯤꯒꯨꯝꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯥꯁꯦ ꯑꯋꯥꯕ ꯊꯕꯛ ꯁꯨꯕꯁꯨ ꯌꯥꯗꯦ꯫ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯨꯄꯥꯗꯣ ꯁꯦꯜ ꯄꯥꯏ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ, ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯒꯤ ꯅꯨꯡꯁꯤꯊꯣꯏ, ꯅꯨꯄꯥ ꯑꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤꯗꯃꯛꯇ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ꯫
ꯅꯆꯦ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯃꯇꯦꯡ ꯄꯥꯡꯁꯦ ꯍꯥꯏꯕꯅꯤ ꯃꯍꯥꯛ ꯀꯨꯏꯅ ꯍꯤꯡꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯍꯥꯏ ꯃꯥꯅ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯖꯤꯛ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯍꯔꯥꯎꯍꯟꯁꯦ ꯍꯥꯏꯕꯅꯤ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯐꯔꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯁꯤꯔ ꯌꯥꯔꯣꯏꯁꯤꯔ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯗ ꯅꯨꯄꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯗꯣꯏꯅꯤ ꯑꯗꯨꯗꯤ ꯅꯪ ꯋꯥꯁꯛꯎ ꯅꯪꯒꯤ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯤꯁꯤꯅꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯒꯅꯤ ꯌꯥꯔꯕ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯎ ꯅꯨꯄꯥ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯉꯨ ꯅꯨꯄꯤ ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯃꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯃꯗꯨ ꯅꯠꯇꯕ ꯑꯩꯅ ꯉꯝꯒꯗꯕ ꯑꯃ ꯍꯥꯏ ꯑꯩ ꯃꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯄꯥꯝꯗꯦ ꯅꯪꯕꯨ ꯉꯁꯥꯏ ꯌꯥꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯕꯅꯤ ꯂꯦꯝꯕ ꯌꯥꯅꯤꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯊꯣꯏ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯄꯥꯒ ꯃꯃꯥ ꯇꯣꯝꯕꯤꯒꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯥꯁꯨ ꯂꯨꯍꯣꯡꯕꯗ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯒ ꯂꯦꯝꯕꯒ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯕꯗꯨ ꯎꯔꯒ ꯊꯣꯏꯕꯤ ꯁꯅꯥ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯌꯥꯏꯐꯅꯕꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯂꯣꯠꯂꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯒ ꯂꯦꯝꯕ ꯃꯤꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯔꯝꯗꯦ ꯅꯨꯡꯁꯤꯊꯣꯏꯁꯨ ꯂꯦꯝꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯌꯥꯕ ꯅꯠꯇꯦ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈꯜꯂꯒ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕꯅꯤ ꯂꯦꯝꯕꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯂꯨꯍꯣꯡꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯅ ꯂꯦꯝꯕꯤꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯃꯥꯕꯨ ꯊꯦꯝꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯍꯨꯠ ꯑꯁꯦ ꯅꯪꯅ ꯁꯤꯟꯗꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯏꯆꯦ ꯀꯩꯒꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ ꯏꯆꯦ ꯅꯥꯕ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤꯌꯦ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯁꯨ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯨꯄꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯅꯪ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯦꯝꯕ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯞꯂꯒ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯁꯨꯝ ꯂꯩꯒꯅꯤ ꯑꯗꯣ ꯅꯨꯄꯥ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯂꯦꯝꯕ ꯋꯥꯗꯤ ꯑꯃꯠꯇ ꯈꯨꯝꯗꯅ ꯃꯉꯛ ꯑꯗꯨꯗꯃꯛ ꯅꯣꯝꯂꯛꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯊꯣꯏꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ ꯃꯍꯥꯛꯄꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯕꯤꯒꯅꯨ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯕꯨ ꯏꯈꯨꯠꯇꯒꯤ ꯀꯅꯥꯅꯁꯨ ꯍꯨꯟꯗꯨꯅ ꯄꯨꯕ ꯉꯝꯂꯣꯏ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯁꯤꯅꯤꯡꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕ ꯑꯉꯥꯎꯕꯒꯨꯝꯅ ꯀꯞꯇꯨꯅ ꯅꯨꯄꯤ ꯍꯧꯒꯠꯂꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯤ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯅꯪꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯅꯨꯡꯁꯤꯊꯣꯏꯁꯨ ꯂꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯗꯨꯅ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯂꯦꯝꯕ ꯉꯁꯤꯁꯨ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯋꯥꯈꯜꯗ ꯎꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯅ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯩꯌꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯂꯦꯝꯕ ꯀꯩꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯪꯖꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯨꯝꯕꯤꯌꯨ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩ ꯅꯪꯕꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯤ ꯐꯔꯦ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯂꯕꯗꯤ ꯅꯊꯟꯇ ꯎꯡꯗꯨꯅꯇ ꯂꯩꯕꯗꯣ ꯂꯦꯞꯄꯣ ꯂꯦꯝꯕꯁꯨ ꯍꯥꯟꯅ ꯃꯃꯥꯗꯁꯨ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯅꯨꯡꯁꯤꯊꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ ꯈꯟꯗꯨꯅ ꯐꯔꯦ ꯉꯁꯤꯗꯒꯤ ꯑꯩ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯄꯤꯔꯕꯅꯤ ꯑꯁꯨꯝꯅ ꯂꯦꯝꯕ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯝꯃꯤ ꯃꯄꯥꯒ ꯌꯥꯅꯔꯝꯗꯕ ꯂꯦꯝꯕ ꯍꯧꯖꯤꯛꯇꯤ ꯃꯄꯥꯒꯁꯨ ꯀꯧꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ